Hello Kangleicha sino mayam pumnamak ngasi se March ke tang 10 sida aina aigi super Napier aigi da hori super Napier yaba matam haibodo karamba matam no haibodo mayam huji ai mayam da ucherage yemina se tu mayam sida leise akoi gi fit amatu faje Makhong Yanbagi tanamina tha de success oi be sinau mayam mai leirabni sino mayam aduduna Makhong kamai yan ga dage haibodo mayam mai share tawjurage khongbi gadab se sigi roji da sumaina yan matam da sigi karakse somje le hori ba Hello Kangleicha sino mayam pumnamak ngasi se March ki tang 10 mayam yengbiro sida leise ko sigi leiriba condition sida fit ama muki chang wanga ba haitari ko sigi matam sida koi gi Makhong yanbi ba adagi lepak lehau leinabagi damakta santhi hapi ba har sai bi ba adagi Makhong yalwa matung de sing chan bi ba haibna singbodo mayam sida leirisini leiriba condition je tum mayam se leise ko Hojiki lairiba masigi condition sida mayam koigi Makhong yalaga koigi super Napier se growth hapa yaba matam haibdo oide ba sino mayam aduduna super Napier gi step by step mathang karamba matamda koigi growth hapkani karamba matamda Makhong yangadni adagi karamba matamda koigi ising jangani lepak karamba matamda koi lehau leina ba sembi gani haibna singbodo March ki tang 10 sida ai Makhong yanduini March ki tang 10 sida masi Makhong yalaba matung sida aina kari tawbage habdo mayam amtang yengminase ba mayam ado ai hujik Makhong yanba hojage mayam tang yengminase leiriba condition je magi wangi base ai mayam sida wangi ai marakta changge ba mayam yengminase to mayam sida leirise akoi gi fit amatu khongda leirise ko fit amagi chang khakta ne ba do ai Makhong se swai se yan ba horam ba ne ba sinau mayam ado Makhong to kama yan ga dage habdo mayam mai ucherage gi nauna thaba isinau singi da makta khallaga ai video se semjarakpani aduga super Napier already hana tharaba success oiraba farmer mayam ama leirabni ai gi video sing adagi ai ga tanamina thabdagi success oiba isinau mayam ama leirabni sinau mayam aduduna mayam ai hujik Makhong kamai yan ga dage habdo mayam mai share tawjarage mayam yeminase Yam sida uri se yanbi amaga karak sida yan gaduni ba dari Makhong ji sumaina haigalaga sigi Makhong sida yan ba haido tamsu mayam changi aduna e pambi amaga karak sida phajuna adum yanbi ba ni sigi pareng sida yalani aduga koina hapningi ba poto Makhong yala kan duda hapirani aduga hapaba matung duda koina mukchai gaduine ba aduga mayam na khangbi gadab se sigi rojida sumaina yan ba matamda sigi karak se somje le hori ba sije growth la ni growth la matungda ka kharba matungda next tamuk kari to goda haida next tamuk somgi rose da muk yalakane sinau mya aduduna sigi next ki rose yalaga cutting lograba matungda sida muk repeat la ka duine ba sinau mya sigi poche mayam khangbiyo ba akoina si hekta pambi je atugi matik tharak panina akoina pambi se modern lising adagi modern akoi gi 2000 3000 gi mathak ta tharak pa oirga di akoina Makhong khudingi question laga koina karni na tawdu taw akoina yaroi ba si pambi yankhai mam cha mam thaba matamda Makhong do koibdo koina ngambagi wani sinau mayam aduduna koina modern racing gi matuk tawga di karma mongda yanga da haido sigi karak sida pareng jana yala satkani aduduga sigi sumaina sum yan grani pareng sumai sum yan gane ba aduduga koina ising chai ba lepak lehau ka na bagi tamta koigi santhi hapa chemical fertilizer hapning ba kangbuna dum happy ba yai ka sukai di agidi organic aktane mayam hapchari se aduna koina adu hapaba matung jida koina cutting gi matam yora kan da cutting tawgragane ba ka aba matung ji sumai lakku matam jida mathang gi dana mu sumai na mu aina vertically tawgraga di horizontally mu tawba tare next ki cutting jina aduga horizontal tawgraga na next ki cutting da mu vertical tawba tare khoi Makhong somba se hai tare sigi pareng jida si pambi ni se loi phangrabane si yanba matamda sida leba le hapa matamda si pambi singsi ai loina mak ai gi moi happy bo sa manari ne baduna next ki cutting da di muk sumaina muk tawraga muk si ani ji muk loi phangdui ne ba si ani ji dum phang kadui ne hai ba condition ji da koina yam laina
easy method ta koina haiba makong somba adagi lepak lehau semba na jingbase masumaina tawbiba yai aduga lomi chil naw sing gidam tang asi he Kangleicha na semjariba video sing mayam nungai biragati mayam sung soi soidana lomi chil naw sing yongna bagi damakta mai share tawbiyu like comment share mayamna apamba tawhaningba leiraga su he Kangleicha da contact tawbiraga adu tawbiyu ada tawbiyu adagi contact ta dum haibiro aduga comment oina somna pambiba any aina haiba ngangbada si thauba adagi aina soigi langiba khudimak comment da somgi feedback amamam pibiro aduga mayam aina semjariba video sing mayam nungai biragadi mipung khudimakta share tawbiramu aduga lomi sing naw sing gidamukta ngasi semjariba video sing si hena changjanba ngamna bagidamukta mayam support tawbiyo haiba wai si haijari aduga mayam aigi channel sida nauna changakoi sing naw sing subscribe tawsanbiramu lomi sing naw sing aigi video sing ngai dul biyo haiba wai si haijaraga mayam losenjage thank you mayam